Naharogi Konjal Thorom Tabiri Singbu Taram Nokcheri, Nasigi Thorom the Tamjeri, Talent of the Month. Nasigi Talent of the Month Thorom da Yamgidamak Pujarekli, Lamdam Sigi, Masak Naiba, Tungi, Quaidegi Achoba Asama Tamjeriba, film actor Amar Mayanglambam, Akanana Unaduna Wariwata Sabagi Thorom, Unaduna Wariwata Sajariba, Malemngamna Yumnam. Hozilobirasi, Talent of the Month. Ngasi All India Radio Imphal gi Naharogi Konjal gi Talent of the Month horomgi da maikhogi studio da lengshin biribasi Manipuri film industry da masek mangal naiba actor amoina safong lakliba miyam gi chocolate boy Amar Mayanglambam ni magi asengma maming se Amarnath haivani adu miyamna Amar Mayanglambam haraga thudona khangni Amar Bohan makta da All India Radio Imphal gi studio da taram nokjari Ahan makta da All India Radio bu hana ikai khumna bu chari loinana aihak pusu invite to birak pagi damakta su haninga leitana thagachari ngasigi tanja se tasengna radio listeners singi di yamna nungaiba mikup ama soidena oirani maramdi matam kuinagi mamangdagi amarga unahaning bagi aikoida chithi ke atharak pa laikre request mayam ama torak pa laikre aikoina su amargi achin ba schedule sidagi ngahak tang aikoiga famina bagi tanja ama lojena ba kara khana dum khona jabani adubu amargi su hujik se tight oiba schedule mayam sida aikoina su kanna haiba ngamjada ba adubu ngasidi laibok fabadagi famina bagi tanja do fangzare tanja se khoi manganjare roi mayamna aikoida hangwaina takpirak pa question mayam su lei aikoina su hangjaning ba question mayam lei so makha chathajarak poina amargi basic background amakak aikoina check tawjaningi amar se from kadawai da poi ima baba na kari kari ming kawwa aduga schooling se karai da tawbire adugumba kitang basic background amakak thami aigi pawna fam lamdam haitare ko palace compound konung manung chonga bon adagi Sri Sri Govindaji Mandir si AIR Imphal ga sunaknare si manung jida ai chana ohum akhoi da ne aine adu ichanupi ne khoi ohum sida poe aduga ai babagi mamingna Mayanglambam Sanahal aduga mamagi mamingna Mayanglambam Ongbi Laisram Ningol Indubala aduga akhoi origin haitare akhoi asengba horok famde akhoina pokkiba nataba baba akhoi asengba origin babagi pokna fam lamdam haitare sidi Sugno district hojina Kakching district hai Kakching khunau dagi ne khoi babagi origin ja haitare aduga akhoi sagai na te ke loi leiri ahan ba nursery kg kan leidana ko matam da de sigi group ban group ko du leite kg dagi Brighter Academy chekon da leibase sida tamjare class nursery dagi na class 6 pawa aduga class 7 dagi na 10 bausina matriculation haitare adu bausina Brighter ga thangna na leriba Manu English High School lana sida tamjare aduga 11 12 na Pioneer Academy Palace Compound lerambase hojikti Bamon Kampu da hongre Palace Compound jida Pioneer Academy da itamjare 11 12 aduga graduation na Porumpat leiba Modern College sidai graduation lotion jare English honors ta okay ado Amar mayamna sum hainaba da Amar si Amar gi hanba film oigadraina khali tomthen sije se Amar na male protagonist oina tholokpa matam sida Amar si ichi mamaya Chaudhuri gi apokpa machano pani kaina hainarakpa dum yawi hujing maksu dum hainaba mioi khra thengni adagi di khoi gi tonthoi leisang themgi manawno pani kaina sum hainarakpa masi kamaina no aduga sum journey se makhoi ga loina rakhiba du nara makhoi gi kari haigani Amar ga makhoi ga leina relationship kamaina le du matang su takpi si haibi beze smaina haibi beze ai gi khwati nakana moram da live phavani singna kan ni kana gomba smaina achau mi singi smaina marim da thoe na traga na no pani khai ko ai yam chawthok chai moram da ga de Maya Chaudhuri se ai di ine ne ai ma magi loina bi hai ta hai budi hai re Maya Chaudhuri yam male macha pa yam male kai na ha kan de akoi ai pi ngai de class 10 adai de film industry ai intro to birak pa hai de pusan bi gi bise ai ni ne na pusan bi gi bane film da hai de ai punsi gi han ba shooting jumana pubi kasai tomthin sijegi chemistry duna oina adum mama macha oina uhan ki boiram basu ai maramdi tomthin sijeda mayam na uri si mama amaga macha amaga gi chemistry si angak pada fazana portrait tawgre hai jabatare sigi mata aina thajaba khole writer da binoranjan oina mana thamakki je kana har kanda ai intro tawdone debut ado character du ju macha no pam loiraga thawai onthokna ra kanda mo mama oir ka doine ba aduga mo maya mu le ado man khangi buda ibani je loina rakpani na adagi bonding do man maino adagi torokpa kan je line thokani haibagi kanom khakta comfortness to leibani na adu maina leigibagi hojiki film script se lakiba ma leina kham amorom site amorom da yam nungai portrait tong na bo na bada ina nga wani ge dum loina rakpai ine ni na har ma da sima da nam no na bada magi hogi ba cinema ma je loi phakala ga yeng khalak pine ba tom din ji na na magi caricature ka main to body language ka main to you know rim ni na always I give best effort they try to gi
aduga tonthoi laisang them minghe pambada ina ju kwai ikai khunna jaba na miyam gi tonthoi hairaga mana bu tawradi asman bane sakki nongi miyam de kem haina de magi acting adagi natural acting hai natural numak no national award fangini akhoi yamna respect thame chi che de ngalingai batam dagi chi che na chi che gi ahan ba film aduda ai nine ga chamina bani ko ma chokduri ga kaka ikai khunna jari director kaka Vishwamitra gi film sakhen ba bhut se chi che gi intro ne ai si gi da nine ga chamina bukan che ton thoi jai ga ya nan theng na gi ba matam dai khangna gi bana chi che ne dum ai mathang lak pa kan da maga direct oina hak theng na na pulak pa ju yaure adu kan yam luna tawi ai you proud well wisher moina adu maina ai je dum guide tawi ba bungo si ya de matam du da de ma je pra ai ne am thaja ba kai nom ju oi ngasi di film industry si de khongdare yamna mai pakna su changsi lai career gi graph si ta seng ne khoni yengjabada yamna peak si awang na ka ki gani haibagi thaja bu su leijari film gi taibang si de khongdara khibase mami gi taibang si de khongdara khibase ngasai nene me chodhuri leire makhoi leibasi na influence tau khibra na tragana isagi apam se angang oringe degi sum leire khibra kamai to isigi matang da su happen id ahan ba entry point se kamai na changa khibno se ngasai nene na introduce tau gi bai wari ma budi tambire ado isagi oi ba apam madi hana degi dum leibirakra ai ta sing har kan da film actor oini habide kashu ngalingai matam da ai tar ai kashu khallude aduga medical line gumba adagi creative kum boy babu situ yam pame adu doina career semning ame for example oza oi baga leina anga oi da nang ambition kai no hire kan dai khangni de do oza oi bagum yam pame kain have adugum da leire aduga hojiki shooting je 2006 oda da mal lekang thambal gi sigi shooting chalu dai di kai dun sudden hit ama to gre bai ngon macham khaksi macha sina ngasi phok tai mayun chong dum chatli ne ba bitu da shooting da ahing ni da Denny digital film gi yanan be hero hai tare da je ma thengnare yambung kaiku superstar hai tare thengna ba adu kimati inol pi gre be mogel moine tawri ba work style director amaga artist ama laina ba shooting na ga main taw have je adu da ge passion lai gre ba je cinema je adu matam du yam kumning ame ai je khoi yamna screen da camera ma nam thokning bagi eagerness am lai bu do khoi adu leiru bagi so ngasi smile to banga mine ko adu leiru ra kan da amuk daklong na khalak pagan hai sidi yade na nam khale yam ngan na khangdo khre de sidi ai kem khangdali changba yaroi je khangdo khre duna ai pun sigi turning point ai gi life to dum always chauna laman aduga ai bu sembirak bo oza ai tar dada gurumayam boni sharma myang gi film actor dada na ai bu sembi bani dada na ai bu ngasigi aina kitang mayam na sumaina ga tobirak pase dada gi laman chauna tole ai interview je ai na phamana te dada na ai gi nam to na gi boto adu do ina interview da phamane na sumaina haijage 2009 natraga 10 sida khoi ni nem ma chudri je sigi shooting lepe sum yumungi problem lai badagi adu ai chatre shooting adu ai the eagerness to always lai re shooting chatning bagi aduga class ka bang tawri ne yawe bang tawa adu marak sida mi tongan mi myam film gi loiba mi myam no je ngon help to biraki for example da poison cry kain leiba makeup artist moi da jam mateng bang biraki aduga daboni late 2009 natraga early 2010 try the thing na re da adagi da ipra life se pra change to re maram de na kanda sida academy su leite film tam na ba ai du theater lai sumal ni la lai adu medium do ina pam da bani na film de han focus to bani na daga chami da matam machak se nung ti gi phang ba ai mon suma ayuk pung daga pula pung 3 tagi chat paduna horen pung o nonga dai pung ohum da ba dai da halak da ni ai yum dong thada biram da ni da shooting chalani shooting loi baga somali la mu chalani somali la loi baga mu compare to gi sei program leidana sigi sang nungti gi smaina torok pa sigi sahi lisang tina chahi manga torok smaina nungti torok pa sina jo ai acting gi class hoina smaina logi adu ai hoji habi budo acting career ji da smaina chat ke ha budo ahan budo lei gi de aduga leira kan de ai tasena khangning bagi kano duna ai moi myam thengnare bu ai dawuni gi oza ai mongonda pulap credit pisage se hoi amarna panbiringe si da khoina su ningsing jabasi tomthin sija amar gi ahan ba film se release to bunumit se aisu msfds ki auditorium si da aisu film se yeng bagi leje matam da
iyamba Boni Sharmada wa mate mangangnabagidamagta iyamba Boni se kaukhatpagi tangkhaktuda iyamba Boni na wa ngang ngamdraga khogi ningda yang shiba mamittagi mapi taraga aigi ichano pane mana soiba khotpa leirasu mayam yengbiu ko ma yam nauribani ado ngasi mana sumaina screen da male protagonist amoina tholakpase tasengna thamoi yam magi kai haini nungsiba Amar ga loina rakhibagi magi kaungomdraba wari mayam do ningsinglakpa aduga Amarna amuk magi khudung illaga actor amoina tholakpa screen da tarakadaba numittu da release function da mana pikhiba speech so ngasi su nakong sida dum tari haiba tari adu Amar ga da boni ga lainaba relation do maduna dum numittu gi mikup to da khoina sudum uba phangzaki adu yam nungai adu Amar khoina thengnajaba da Amar si acting gi lamda tarak tringai da tongan tongan ba production house sing da assistant director oina adu ga tongan tongan ba department sing da work to birambagi khoina credit line sing da sum uzaki ba thengnajaki karam ba film sing da work to BK as an assistant director natragasu creative line da kari kari department sing da work to birami takpi production team da work to busi yaure art director om da to busi yaure tamja boina ko aduga maru oina ai focus ti assistant director ai han film je ai always ai oza sisu ai oza ne nakano moronda kuthi o hire ko matam dai oza je myamgi most talented director han hani kai khona buchari ba kaka home and device ai kaka di tasengna chuli thamoi dagi respect am tawe kaka di kaka na jai jam luna tobi ahan be film yaskul ki pakhang angau ba sige film jida release tawe 2012 tadi mamang dagi dum number diname kaka home and gi makhada ai jite assistant director ina work to hole ai gi ahan ba golden opportunity ai tar adi mamang ina film khanga ga su direct kai noina ai gi thau ma pura ga taw de dunia na hale aduga dui makha tarak pada mu kaka homendi wai gi sisu home production noina Robin color picture gi khoi color art ichino am lairi moi myang ga tanaraga BDF thasana sida ju it was a big hit matam dugi na tra yaskul pakhang ngau so hit ni hoi adu 2000 aduda mu kaka homendi wai gi makha da work tawre aduge mathang hek thangna bada production house ano bone duga wanglen khundong bamana da wanglen je magi debut film jida e magi assist towe palefam hair cinema sida hoi award me am su fang film ni award me am phangi ba mapan gi festival kya da sorok yaw ba adum ba film sigi film si ju agi direction gi line kakna tane acting gi career da chauba impact am kakpi sigi film si ju adugi makha tarak pada da chawilai gi direction Mr Khadangana si ju ai assist tow jagre aduga Mr Khadang gi mamang da amuk ka home diwai gi ningtha na leba film koi release to giba ningtha film chi je story aduga ai taruk suba ai hoji phawda ai aroi bo giba taruk suba ja gi khwai dagi punsi ji da film tor bagi picture bagi khwai dagi mahi ya len khanjaba living legend ne hainari ba film gi pioneer ne na hainari ba Pabung Shyam Sharma Pabung mayam gi ai Shyam Sharma kai na ba koi idhau Pabung je sigi makha da documentary film Basantara asana sigi makha da jai Pabung gi makha da sana dum kana tawre work tawre assistant director ina adu puna sibawta leiri adu simayam sigi machak se simayam jai plum khomchel laga hojiki acting sida aidi tamjaru bune ta sengna kan acting do tamham leitabagi film gi medium yam lui film mayam amada assistant director ina work torok pada artist mayam amada sumaina pami aina uzari si sigi sin sini haibadu explain dor mani matam duda adugi matungda isana tomthin sija hanu film se namakpa matam da di director duna talakpa matam da isada loction base assistant director oina director magi makha da work toru budu da thengna khiba experience na hena artist amada loction bangam bagi chang du da khare hena dugi advantage kari kari fangiwa du su khitang takpiyo chauna phange ai han ba film ni debut to film ni aduda dabu bi hoba magi direction makha da ni nammi to dabu bi ji am honest on dum haiba yunga na access oina dum toro yunga na haire aduga mayam na crew member mayam loin thaga le mara haidi han ba cinema ni nami do mamang na music video ong kak thok tangai ri hoi home production na color art ichine na go tawra take me to your heart lam hayana adu thoki ba khata ne aduga film moina direct chang eba adu chang pu da mayam na crew member na as yam male na yam hai khole na ha adu hai bi na taba maram de kin har kan da lisang china dum chahi kumdring mamang da chong na ai de film ki kano to rabina experience lai rabina da bo bi na chu irai lai na dum hairibu dai follow tawna bo honaraga amaina khara khajik khangu bagine adu aina kai gumba han bagi face ta khangda bidam tawningu budo komningu budo adu maina komam taraga ai as long na tanin khale amuramda adu majiki film du da assist tawbagi kaino do lai granina da bo bina kitang hair pada
mana hairpuda director amna hairiba point to da dum lamdan ngamme Amargi career da khwaidagi ahanba film su oiba aduga Amargi career graph ta so achouba mateng pikhiba Tomthin Caesar se dum oyena khali ada Tomthin Caesar da Amargi kaungam jaba dialogues mayam yawi ichema maya chaudhuri ga Amarga gi awai khum mayam yawi mayam du dagi mate ma khaktang lokhat piraga mayam da khudol tambira di yam nungai ni maram di artist unabani na dialogue kumba adagi di singer unaraga na khoi isai gumba sakhanraga di tabiri ba sing yam warawi hai tare aduna dialogue mate dang tahan bi haibagi dina te mateng khak jage Ninega aiga awai khum to matang am khak yawe aina mapa se lona unaruraba mama sina khanga aba aduga yumda halaga awai khum tong nawe mateng khak yawe aduga thamsai ma aigi punsi sibu mama gi apa muthunga ta tong nabro aina kai pamge aina kai line de chatninge habidudi mama na nong tahum biri se kai gino Amarna tawbirakliba dialogue se koina screen da ujakhiba scene du mak oina dum mitmang da uba ngami ta singna mama amaga macha amaga ideological conflict lakpa matamda macha du na pen na wakat chabagi tanja du ni yam nungai ado Tomthin Caesar gi matung da di film kaya muk huji fawda release tawkhiba aduga release tawdriba film kaya muk di leire du sudakpi release tawkhiba se July gi tang last week hai tar da ichadi manini na ma ai mayam da khudul tamjagre aduga hogiba hadak thagi tang kuni thoi September ge sida da Ozit Babu gi Mr Mangalana supporting role loina da aduma ga khudul tamjagre da makhata ba da khara leiri no si di loisengada ba chakho ma yagi lakada bu tam yawi ado huzik panbiring ai sida Mr Mangal sida yamna popular oiba number amakhak mayamna huzik YouTube ta yamna pamna ba Amargi Amarna act to hai tare number amakhak yauri haibe sei si mate umdang mayam tamina bagi tanja loksi nangna tinaka famduna nungsi wari sabase malem sehena fajto khalle nongdol atiya sunok lagle malang banangna tamluro kalakpa kanagi mafamda maga aiga maga aiga koinare maga aiga koinare sanare nusi wari sanare koinare maga aiga koinare sanare nusi wari sanare nanga thinaru bami ko tai fauda le thamoi ga kari nama nake thada ye ning hullagle sinba se momo nak lagle malang banang na tamluro alakpa kanagi mafamda maga aiga maga isai yam phajabam su taminare Amar ado makhata na mulak chening bese khoina icha di manini haiba film si so khoi magi promotional video sing khoi uzare aduga film si so khoi dum screen da uzare haijaba tare ada Amar gi oina dumak Tomthin Caesar dagi kitang amuk leithora kan da yam different oiba yam challenging oiba role amakak ni hoi macha amagi role da oiraga su ngasai gi film sigi towards the end Amar da yam challenging oiga pot man pot khara khoina characterization da uba fangjare haiba film sigi awa nungai gi matang na su kitang takpi oi khoina ngasai chocolate boy moina mayam na uramba isai da yam nungai na nangdi thajani kan isai sa amanupa amana anaba ama loinaraba miyoy amoina hospital gi bed ta taraga chemotherapy loirakpagi khoi luga sitnana kokthoga leirambagi sinam khourakpa kanda haidi yamna film amagi damak artist amana su yamna kathokpra ne kaina isai thanda hangjabo hang mayam leiki masigi matana su kitang takpi aigi ahanba film pi ramatunda second film sumaina pibirak pase script ama sisu again script to David Ranjan oinam gini ahambagi writer do chamane agi punsi khwaidagi laibok phabane sisu namde adungba role ama ina phanghoba ase tasena harakanda aduda ina honaroi dise kaino itonda question hange adugumba pirak taragadi aigisu area amkak thira ani mina tawnaba adudi game laite mina tawbuda aina ngamde tasena harakanda kanagumba amana yam fazana tawriba poto aina kaisu tanage ngamde antu tardi aigi honabam thokpa area da aina ngamjaba area da honajagena andumaina pibirak script amkak oibanina leukemia patient blood cancer na naraba kanom khakni hoi machanu pabudi oi character do ko amangi film du machanu pa oi adu machanu pa sai haiduna music yamna choktok tai jage nor kan ai je youth ki exam da leiri ba kaisu aina yamna mature chaluba family gi yam chauba role am ka romantic ki wagera na tragana achauba khoi kanom ka character achauba am ka leidana
ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯩꯁꯨ ꯌꯦꯛꯄ ꯉꯝꯈꯤꯔꯣꯏ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯕ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯁꯤꯅꯦꯃꯥ ꯈꯔꯁꯤꯗ ꯑꯩꯗꯤ ꯌꯨꯠꯇꯅꯦꯕ ꯌꯨꯠ ꯑꯣꯏꯅ ꯏꯁꯥꯁꯦ ꯂꯩꯖꯔꯤꯕꯅꯤꯅ ꯌꯨꯠꯈꯩꯗ ꯐꯣꯀꯁ ꯇꯧꯕ ꯌꯨꯠꯈꯩꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯑꯗꯨꯔꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯏꯆꯥꯗꯤ ꯃꯅꯤꯅꯤ ꯍꯥꯏꯔꯤꯕ ꯁꯤꯅꯦꯃꯥꯁꯤꯗ ꯔꯣꯃꯥꯟꯇꯤꯛ ꯌꯥꯎꯋꯤ ꯑꯃ ꯌꯥꯎꯋꯤ ꯐꯦꯃꯤꯂꯤ ꯗ꯭ꯔꯃꯥ ꯌꯥꯎꯋꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯌꯨꯠ ꯉꯥꯛꯇꯅꯤꯅ ꯃꯣꯏꯗ ꯀꯩꯅꯣꯝꯈꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯝꯄꯦꯛ ꯄꯤꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯂꯥꯛꯄꯗꯨꯗ ꯁꯤꯗꯗꯤ ꯑꯩ ꯃꯦꯁꯦꯖ ꯑꯝꯇ ꯑꯣꯏꯔꯁꯨ ꯄꯤꯔꯝꯒꯦꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯁꯤꯁꯨ ꯊꯣꯛꯄ ꯌꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯁꯥꯔꯒꯦ ꯑꯩ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯁ꯭ꯀꯦꯗꯨꯜꯒꯤ ꯀꯩꯒꯤ ꯉꯥꯏꯅꯕꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯅꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯅꯝꯅꯔꯤꯕ ꯇ꯭ꯔꯦꯟꯒꯤ ꯈꯨꯅꯝ ꯆꯠꯅꯔꯤꯕ ꯇ꯭ꯔꯦꯟꯁꯤꯗ ꯑꯗꯨꯒ ꯑꯩ ꯂꯨꯀꯦꯃꯤꯌꯥ ꯁꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯇꯁꯦꯡꯅ ꯃꯌꯥꯝ ꯇꯥꯟꯅꯈꯤꯕ ꯔꯥꯏꯇꯔꯁꯨ ꯉꯥꯏꯔꯦ ꯑꯗꯒꯤ ꯗꯣꯛꯇꯔ ꯀꯩꯀꯩ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯕ꯭ꯂꯗ ꯀꯦꯟꯁꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯕꯗꯨꯗ ꯑꯩ ꯑꯗꯨꯒ ꯂꯨ ꯀꯣꯛꯊꯣꯛꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯃꯦꯀꯞꯀꯤ ꯐꯦꯁꯤꯂꯤꯇꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯌꯥꯝ ꯆꯥꯎꯅ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯇ꯭ꯔꯦꯟ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯍ꯭ꯌꯨꯖ ꯕꯖꯦꯠ ꯑꯃ ꯆꯪꯉꯤ ꯇ꯭ꯔꯦꯟ ꯇꯧꯔꯨꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯇꯦꯂꯦꯟꯠ ꯂꯩꯔꯖꯥꯠꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯑꯩ ꯁꯝꯗꯣ ꯂꯦꯇꯦꯛꯁ ꯎꯞꯄꯗꯣ ꯌꯥꯝ ꯆꯪꯗꯣꯏ ꯇꯥꯔꯗꯤ ꯑꯩ ꯑꯗꯨꯝ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯑꯩ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 6 ꯅꯤꯡꯁꯤꯡꯉꯦ ꯉꯁꯤꯁꯨ ꯑꯗꯨꯗ ꯑꯩꯁꯦ ꯄꯨꯔꯥ ꯂꯨ ꯀꯣꯛꯊꯣꯛꯑꯦ ꯂꯨ ꯀꯣꯛꯊꯣꯛꯑꯒ ꯄꯤꯁꯨꯝꯁꯨ ꯂꯧꯊꯣꯛꯑꯦ ꯑꯗꯨ ꯂꯧꯊꯣꯔꯛꯄꯗꯗꯤ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯃꯤꯡꯁꯦꯜ ꯌꯦꯡꯕꯗ ꯀꯩꯅꯣꯝ ꯏꯁꯥꯁꯦ ꯄꯨꯔꯥ ꯁꯣꯟꯊꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯥꯟꯅ ꯎꯔꯨꯕꯅꯤꯅ ꯍꯥꯏꯗꯤ ꯑꯁ ꯃꯣꯏꯅ ꯐꯥꯎꯔꯝꯗꯣꯏꯗꯣ ꯀꯩꯅꯣꯅ ꯈꯜꯂꯦ ꯆꯩꯅꯥꯗꯣ ꯃꯤꯑꯣꯏꯕꯅꯗꯤ ꯍꯥꯏ ꯁꯣꯏꯗꯅꯃꯛꯀꯤ ꯀꯟꯕ ꯉꯝꯃꯛꯀꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯦꯁꯦꯟꯠ ꯑꯗꯨꯒꯨꯝꯕ ꯄꯦꯁꯦꯟꯠ ꯑꯃꯈꯛꯇ ꯃꯣꯏꯗ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯆꯪꯁꯤꯟꯁꯤ ꯀꯔꯥꯏ ꯍꯟꯗꯣꯛꯁꯤ ꯀꯔꯥꯏ ꯍꯥꯏꯅ ꯑꯃꯈꯛ ꯂꯩꯕ ꯀꯩꯅꯣꯝꯈꯛꯅꯤꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯌꯥꯝ ꯐꯍꯟꯕ ꯑꯃ ꯆꯪꯉꯦ ꯃꯣꯏꯒꯤ ꯅꯥꯀꯟꯗ ꯁꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯤꯠꯇ ꯎꯁꯜꯂꯒ ꯑꯩꯅ ꯀꯦꯔꯦꯛꯇꯔꯗꯨ ꯃꯥꯟꯅꯅꯕ ꯍꯣꯠꯅꯖꯈꯤꯕ ꯑꯗꯨꯒ ꯐꯤꯜꯝꯗꯨꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯆ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯔꯝꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯌꯦꯡꯕꯤꯈꯤꯕꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯄꯥ ꯍꯜꯂꯛꯄ ꯀꯥꯟꯗ ꯃꯕꯨ ꯀꯪꯂꯨꯔꯕ ꯄꯥꯃꯦꯜ ꯑꯃꯈꯛ ꯒꯝꯂꯥꯗ ꯍꯧꯖꯕ ꯄꯨꯡꯀꯪ ꯀꯪꯉꯨꯔꯕ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯥꯅ ꯏꯁꯤꯡ ꯈꯔ ꯆꯥꯏꯖꯩ ꯏꯁꯤꯡꯗꯣ ꯆꯥꯏꯕꯗꯒꯤ ꯃꯄꯥ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯎꯗꯣ ꯃꯌꯣꯟ ꯆꯣꯡꯉꯝꯃꯦꯕ ꯌꯥꯝ ꯄꯤꯛꯄ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯁꯤꯗ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯂꯥꯏꯀꯟꯅꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯂꯩꯍꯧꯔꯤꯕ ꯃꯆꯟꯅꯨꯄꯤꯒ ꯃꯃꯥꯒꯗꯨꯒꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤ ꯌꯥꯝꯅ ꯍꯥꯔꯠ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯃꯥꯏꯅ ꯍꯤꯡꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯝꯕꯗꯣ ꯃꯄꯥꯗꯣ ꯆꯠꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯄꯨꯔ ꯆꯠꯈ꯭ꯔꯕ ꯃꯄꯥꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯅꯥꯕꯗꯨꯅ ꯑꯩ ꯑꯃ ꯆꯠꯈ꯭ꯔꯁꯨ ꯑꯩꯒꯤ ꯏꯄꯥꯗꯤ ꯂꯩꯍꯧꯔꯕꯅꯤꯅ ꯃꯕꯥꯅꯤ ꯀꯩꯝ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯑꯗꯨꯗ ꯑꯣꯏꯅ ꯈꯤꯇꯪ ꯔꯤꯂꯤꯐ ꯑꯃ ꯐꯤꯜ ꯇꯧꯔꯛꯄ ꯑꯗꯨꯒ ꯉꯁꯥꯏ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯄꯣꯠꯇꯨꯗ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯎꯖꯩ ꯇꯁꯦꯡꯅꯃꯛ ꯑꯣꯗꯤꯌꯟꯁꯁꯤꯡꯒꯤ ꯑꯆꯧꯕ ꯑꯄꯦꯟꯕ ꯑꯣꯏꯅꯈꯤꯕ ꯁꯤꯟ ꯑꯃꯁꯨ ꯑꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯃꯔ ꯐꯤꯜꯝꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯅꯤꯡꯁꯤꯡꯖꯕꯗ ꯗꯥꯏꯂꯣഗ്ꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯐꯣꯔꯁꯐꯨꯜ ꯑꯣꯏꯕ ꯗꯥꯏꯂꯣഗ് ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯇꯪ ꯂꯧꯈꯠꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯣꯗꯤꯑꯣ ꯀꯠ ꯌꯥꯎꯕꯤꯔꯛꯑꯒꯁꯨꯀꯣ ꯃꯇꯦꯛ ꯑꯃꯇꯪ ꯁꯨꯝ ꯇꯥꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯌꯥꯝꯅ ꯐꯣꯔꯁꯐꯨꯜ ꯑꯣꯏꯕ ꯌꯥꯝꯅ ꯃꯦꯁꯦꯖ ꯄꯤꯕ ꯗꯥꯏꯂꯣഗ് ꯃꯌꯥꯝ ꯌꯥꯎꯈꯤꯕꯅꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯄꯥꯝꯕ ꯑꯃꯈꯛ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯀꯦꯟꯁꯔ ꯅꯥꯔꯦꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯅꯥꯔꯦꯁꯦ ꯑꯩꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯅ ꯋꯥꯔꯛꯄ ꯈꯣꯠꯂꯛꯄꯗ ꯀꯦꯔꯦꯛꯇꯔ ꯑꯁꯤꯒꯤ ꯌꯥꯏꯐꯕꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯃꯩꯔꯥꯕ ꯑꯩꯅ ꯁꯥꯔꯤꯕ ꯃꯩꯔꯥꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯌꯥꯏꯐꯕꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯕꯂꯥꯅ ꯁꯥꯏ ꯑꯗꯨꯒ ꯕꯂꯥꯁꯤꯒ ꯑꯩꯒ ꯑꯩꯅ ꯒꯦꯞ ꯑꯃ ꯊꯝꯗꯣꯛꯈ꯭ꯔꯦꯕ ꯑꯩꯗꯤ ꯅꯥꯔꯕꯅꯤꯅ ꯃꯥꯁꯦ ꯂꯥꯞꯊꯣꯛꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯁꯤꯗꯤ ꯄꯥꯝꯕꯩ ꯂꯩꯔꯔꯣꯏ ꯃꯥꯁꯦ ꯂꯥꯞꯊꯣꯛꯍꯟꯈ꯭ꯔꯒꯦ ꯑꯩꯗꯤ ꯕꯔꯗꯟ ꯃꯌꯥꯝꯁꯤꯒ ꯑꯗꯒꯤ ꯑꯩ ꯏꯁꯥ ꯁꯨꯃꯥꯏꯅ ꯇꯧꯅꯤꯅ ꯄꯨꯔꯥ ꯅꯦꯔꯣ ꯃꯥꯏꯟꯗꯦꯠ ꯑꯣꯏꯁꯤꯜꯂꯛꯄꯁꯦ ꯃꯥꯅ ꯄꯨꯔꯥ ꯁꯣꯟꯊꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯕꯂꯥꯒ ꯑꯩꯒ ꯑꯔꯣꯏꯕ ꯎꯅꯔꯒ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯗꯦꯅ ꯇꯧꯁꯟꯅꯔꯒ ꯃꯉꯣꯟꯗ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯃꯥꯅ ꯋꯥꯔꯧꯍꯟꯈꯤꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯛ ꯇꯧꯖꯩ ꯅꯨꯡꯁꯤꯗꯦ ꯑꯩ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯤꯌꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇꯐꯥꯎ ꯐꯥꯎꯗꯦ ꯅꯪꯅ ꯍꯦꯟꯖꯟꯅ ꯈꯠꯅꯖꯕ ꯉꯥꯛꯇꯅꯦ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯅꯪꯒꯤ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯇꯣꯜꯂꯦ ꯑꯗꯨꯕꯨ ꯅꯪꯅ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟ ꯃꯌꯥꯝꯗꯣ ꯑꯣꯏꯔꯣꯏꯗꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯗꯦ ꯑꯩ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯈꯣꯡꯗꯥꯔꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯂꯣꯟꯆꯤꯡ ꯄꯣꯏꯟꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯑꯌꯥꯝꯕꯅ ꯊꯣꯛꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐꯤल्म ꯀꯨꯝꯅꯔꯤꯕ ꯃꯌꯥꯝ ꯍꯣꯏ ꯊꯤꯌꯦꯇꯔ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯂꯥꯛꯄ ꯈꯔ ꯌꯥꯎꯈꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗꯒꯤ ꯂꯥꯛꯄ ꯌꯥꯎꯈꯤ ꯇꯧꯕꯇꯕꯨ ꯑꯌꯥꯝꯕꯅꯗꯤ ꯍꯧꯖꯤꯛ
film fraternity da lay sing se makeup hairo camera hairo ayamana makhoi hanba experiment tawfum music album oibadona sum tawi ado Amar gi music album khara akhoi sum uzakhre music album gi matang sida di kari habiningi music album kyam sure hujik fawbada aina khambada around 15 to 20 siba wonung da leram tong ma yam ka hena ju kumdi oisade main thame 15 to 20 siba ki manung mayam sigi marak te gi Amar na khwai de gi khoida jaba music album se masina karambo oi hoi loinamak pudi dum equally important se pibiramgani tawdabu khwaidagi isana penjakhiba satisfied oijakhiba haibatare loinamak ti phasi loinamak ti pami aduga ai ki music video ge trend jida kaisu yamna focus to bujana tami na ai ki turning point amdi oigiba achauba impact am khak leigiba gi career da sina yam kana bam khak oigiba signing star picture ge chenglo henbi actor moina hojiti am naha oiri chahi tara ama kun namadi dum actor moina chatpa yakhigani haibi thajabu su leijari hayeng film dagi as an actor work toramadagi pothani yakpa matamdadi Amar gi future plan se kamain lenga sai assistant director moina work toramanina production kaiноrom doina adi as a director sangshin bige gaina khanbi bra kamain le future plan gi oina di film da ngaujari hojik su ngauri dum ngau gi ning khale actor su dum oigini ai siram dai wa dum oigen khale maram de sida project ge tawgramina adu production house line ai production house same gen khale director direction lom da compulsory ai maram di adu dagi horakpanina adu tawjarakhibanina aina chahi kitang laisalak matam adagi break lauthoga actor di dum oini ai matam oini ai actor am na pamjabanina aduga future dai film production laini film making thorkani chaw youth icon amasu oina akhoi su khanjare aduna Amarna haibasi lamdam sigi na hasing su soidena tagane na khali Amarna youth myam sibu represent tawraga lamdam sigi miyam da haiba tare ko lamdam sigi maroina na hasing youth ki population si yambani na hasing da kari message kari wafam sing phongdok piningi takpi akhoina main thing ning janga doje akhoi je leibak sigi oina haininga da aite yamna aru fibam amdane akhoina leise aduna akhoina kaigumam da tawbada kariguma ma thoba kariguma ma chatluba kariguma nganguba matamda aigi inat aigi culture adagi aigi phurup sigi identity purok pyaba adugumba wangangda adugumba akhoi tawgadaba thabak tabu oirasu kitang relate oiraga akhoi sana lebak se punnam tang kanmina se sana lebak so yam tin ware youth khai haining is iramdam nungsi se akhoi sida pokpani atopa jaga amda puroga akhoi lakpanate leminari ba phurup cha khudimagna akhoi Iribak Manipur se amtang di punna nung seminaraga kwaidagi malim jida kwaidagi phajaba Manipur haibado adum tangdi ohen minase yam nungai ngasi Amar ga thengnajaba Amar dagi khoina khangjaning bo wafam kaya amasu khangba ngamja howe Amar na chilaba matam kaya kaithokpiraga All India Radio Imphal gi studio da lengbirak pai khoi bunga haktang punsi ya wa nungai dagi kauthok halaga film gi taibang sida pusin biramba Amar bungam khailitena thagacheri tungi jangsin bigadaba project khuding mag yamna mai pakpa aduga miyamna yaba project sing oibo view aduga Manipuri film industry gi masak lepa tungi masak lepa da chauba thodang amasu Amarna lobirakani haibagi chauba thajaba si thamjabaga loina nangasi gi damak tari kaina bagi yathang nijari thoram tabiri ba khwai khuding maktagi su aikhoi thoram si matang sida loisinjana bagi yathang do lojari Amar bungam khailitena thagacheri Ngasigi talent of the month from the tabi kre lamdam sigi saknai raba miyamna thoidok hendokna pamna raba film actor Amar Mayanglambam ka akhanana unaduna wari watai sabagi thorom unaduna wari watai sajakiba Malemngamna Yumnam thorom si tahanjakiba loinana ngasigi damaktari na harogi khonjal thorom sandokjaba matang sti loisinjari thorom tabiri ba khuding makpu amukhana khurumjari Dari pau khong chali banangi mi deng aduna nangi thajani aigi thamoy ati